April mangagi numidang pung mapanda yung gimay minute mapan mutatuna candle dia torchlight mobile light thanduna COVID-19 thengnarisi haina Prime Minister Narendra Modi na phongdokre. Prime Minister Narendra Modi na haikre April mangagi numidang pung mapanda minute mapan yung gimay mutatuna switch off tawduna candle thawgi may torchlight amadi mobile phone gi light thanbiduna apun magi sakti utuna coronavirus COVID-19 thengnarisi April mangagi numidang pung mapan dagi minute mapan chupna yung gimay switch off tawbiraga yung gi thongjinda natraga balcony da leptuna candle mobile light amadi torch light thanbiduna lewak asigi miyoi crore chamaga kuntra gi pangal apun magi sakti adu utuna coronavirus thengnarasi loinana thongjin amadi balcony da leptuna candle mobile light amadi torch light ki maingal adu lewak asigi miyoi crore chamaga kuntra amato oina leptuna amato ibagi sakti adu utlasi Wafam asi ngasi ayuk pung 13 da mahakna AIR amadi Durdarshan leibak asigi miyamda pikiba mahaki paujel da phongdokhibani Prime Minister na makataraduna social asina amamba sangsarda ledibasi angan ba maikay da lakhalasi miyoi crore chamaga kuntragi pangalna apunba pumnamaki pangal oire Corona gi amamba sida aikoi pumnamak mangalgi lambida chatkadavani mangalgi sakti asina coronavirus pumaiti ba piduna soidana lan ngamlagani utlasi pumnamak thoroktuna coronavirus pumaiti ba pirasi Thaurang asigi manungda kanagumba amata na puloy dobani social distancing kana amata na thugairoi dobani aikoi miyoi crore chamag kuntragi apun magi pangal na coronavirus pumaiti ba pirasi haike mahak na makata na phongdokhibada aikoi gi thauna aikoi gi pangal lagi hena sakti leiba amata leite aikoi gi apun mana COVID-19 maiti ba pirasi haike loina na topa pawa mana COVID-19 confirm case lising ani ga chahumga ama yaure sikivana yangkai ga humdoi sukre Hojik malem gi oina kiningai oiraba lightchat ama oiriba coronavirus COVID-19 confirmed case leibak asigi oina lising aniga chahunga ama yaure mihoi chamaga yangkai taruk layeng duna pharaba matungda hospital dagi discharge tawkre hojik phawbada laina asina siba masing yangkai ga humdoi sure World Health Organization gi matung ina prithvi da laina asina confirm tawba mihoi million ama yaure hairi laina asina Bihar da nauna manga ama positive oibga loinana confirmed case kunga mapan sure ama sikre Maharashtra da confirmed case chamri sukre Gujarat miyoi tara layeng ba faduna hospital dagi discharge tawkre hojik quarantine center da miyoi marifuga mari leiri Tamil Nadu dana confirmed case chahumga mapan sure Himachal Pradesh dana nauna ahum ama positive oire oirakli ba phibam asiga mari leinana World Bank na leibak asida lupa $1 billion ama pinanabak approve tawkre haina agency gi pauna hairi amaromda Kendra gi department na lockdown thugaiba sing action launa ba khangankre lockdown thugaiba singi mathakta disaster management act ki matung ina IPC gi section 148 ki makhada dandi pina ba khangankre